Hujing tabiru khoi punno pu image TV na taram na okcha bogaloy na Brajesh Kumar na khurumjari ngasigi maroi pauda Manipur Press Club ki Yankairak Suba Foundation de thoram pangthokre Commercial product of utongari haiba hiram da namit dini sathagadaba training program hodokre Kumat Thoirak Suba Shumang Leela Ningtham Kumhai 2024 Hodok Pagi Thoram Iboyai Shumang Leela Sanglenda Pangthokre Loinana Chhattisgarhda Maize Singna IED Sinaduna Jawan Mapan Hatkre Mapungoy Pau Lobirasi Paumi Singna Pau Phongma Matamda Laibak Irang Haugadauba Amadi Miyamna Nungairoidaba Pau Sing Phongbigano Haina Manipur Legislative Assembly Speaker Thokchom Satyabratana Phondokre ngasi Manipur Press Club ki Yankai Suba Foundation de gamari lenana athoiba mitunglen gi warol piraduna wafam asi Thokchom Satyabratana Phondokhibani thoram aduda IPR and Health Minister Dr. Sapam Ranjan Thangwiban SC MLA Kumakcham Joykishan EGM gi President Khagendra Khomdram amadi Amju gi President Bijoy Kaksing Tabamna akhanaba mitung sing oina saruk yakhi Thoram adugi maru oiba saruk ama oina Journalist Memorial Pillar da laikatuna laikhidraba journalist singi mafam da ikai khumnabasu utkibaga loyana Journalist Award su yantokhi TS Satyabratana makha taraduna hojik oiba Manipur gi phibam asida journalist singi achauba thodang lei Maram asina journalist sing na pau phongbada khara yenglaga phonghanningi amjugi awat apa sing menkhatna naba hotnabada su angam bathodang lawgani haiki adua aina sum mayamni sum tana jarna lawjani masari sensi Kui jahi yang kai gi kongchachida Manipur Press Club na tauhiba abo thaba thengnakiba awa kaya amadu maduna samaja kari kari tawam yale habil simasi phajana pe point ithobiraga mayam da khangin bi su tham tabra na lawje Manipur Press Club ki Golden Jubilee Celebration ga mari leinana Manipur Press Club ki complex ta leiba Journalist Memorial Pillar da ngasina widang waram amju gi members sing yauna tongan ba mioi kayana laikhidraba amju gi founder members sing amadi journalist sing yofam da mairakat tunakai khumnaba utkhi Ifal District ki Yangang Pokpi Police Station gi manung chana leiba Yangang Pokpi Uyok Sing Thamna Pokpi Uyok Sing dagi Haukiba chahi lising ani kurumdagi December tang kunmari dagi hauduna numit mangani leptana landaraktuna paumi ama yauna mioi mari asok apan nanghan khraba matung hairiba uyoksing asida CRPF amadi BSF laikhibadagi nongmai kapa lepkhibani adubu uyoksing asida CRPF BSF laiba yaroi haiba khongjang kotuna jangsilakpadagi yangang pokpi maikai gi miyamna mafam asida laiba security forces asi lokthokpa yaroi haiduna ngasi security force laiba singkhongda sangsinduna lasinkhre miyamgi maikaidagi phongdolakpada mafam asida matam kuinadagi kuki militant singna landaraktuna misam miyamda khudong sadaba kaya mayoknaduna lakhibani adubu handak CRPF amasung BSF laikhibadagi kuki militant singna nomoi kaplakpa lepkhibani amaromda kotuna hairiba mafam asida security force laiba yaroi haina khongjang changsilakliba asi Yamna laibak thibani haraduna mafam asida laiba security forcing asi chadhan khiba yaroi loinana masigi mathakta state forces singsu lauthok khiba yaroi haiba mafam asi lengak na thabak onthok triba fawba khongjang asi handok loi phongdokhi chidagi hawna MR amasung police commando jingji mafam sida khoi gi thambiyo haibaje lengak ki mafam te ikok monduna khoi haijari khoi yamna ware hujik laiba mafam sida gi khoi khongjang handok tana ngachidagi hujik hauna khoi gi khongjang aje mapung phana pangsok phangandri babau khoi mafam asida khoi laijangani haibaje media gi thongda lengak ki mafu oibiri basing dei sida ikok monduna khoi na media gi thongda haijari Department of Zoology Home Science amadi
IQAC na sinduna commercial product of utongari haibasida numit noni chupna sathagadaba training program ama Sri Sri Gobind Girls College gi hall da pangthokre thoram aduda Sri Sri Gobind Girls College gi principal Konsam Zawasakhi vice principal Dr. Hijam Anita Zoology department gi Aisodi Thoksom Natasha amadi resource person oina Manipur University gi women scientist Vijaya Lakshmi Nomaitem School of Biological Science Manipur International University gi din Associate Professor Ajit Kumar NG amasung Manipur International University gi Research Fellow Lenin Laisham su sarukyaki toram aduga mai leinana Sri Sri Gobind Girls College gi Department of Zoology gi Associate Professor S. Joy Chandrana haikibada ngalingay matamdagi ipa ipu singna chana duna laklaba utongari asi nauhonana hingga hanabagi pandamda namit nini gi training program asi pangthokpani hairiba training program asida utongari asi matau karamna semgani kayam kuina lirga thamgani haiba hobadagi loiba fawgi processing training asida takpi tambigani aroiba namitta kaklaga utongda matau karamna nga sing namsillaga hapkani haibagi process pangthokani hairiba program asi NEP 2020 gi matnung channa skill development program gi makhada naha singda masana masabu thabak pijana bagi pandamda pangthokpani haiki ki manung sida koina phabok si tai oina tor hapsalaba matungda koina air tight torga seal do bai tare pe le khom mau de ji koi gi santi loina na koi gi aluminum foil mana compact na torga koina ngari se koina thama toruk ki thama matungda koina ka yaga koin chaba ya ni ngari se handak sahi oina pangthokadariba 26 January humudra taluk suba Republic Day gi thoram sugnu area da miyam na boycott torgani haina Khamaike United Clubs Organization Khamuko sugnu gi president tadro pachol amana phongdorli Zerol asina makha taribadi English singo chapani futare tagi Manipur bu India ta tilan krama matung dagi India government na Manipur miyambu tongan ba miyeng amada yengduna tamthiraba thausil kya sathaduna lakli aspa thamjinduna mioi bagi hak khongauna ba khut chala mioi kya hatpa micham kya sasinaba lanpham da hatpa kya laikre maru lamsigi helhomi singda atamnana aki akhang piba otpanaiba tawduna lakli masijatana yelhomi sing masagi hakkidamak laujaduna lakli asigumba awaba sena khainaba kayana thallaba khunai sina India gi miyam gi lenga chatnakhiba Republic Day gi thoromgi wahantok leitre aikoi Indian amani haibagi chokthok chafam amadi haraufam leitre India lenga na yelhomi singi mamal khangbidraba yelhomi singbo ikai khumnadraba yelhomi singi hak matliba makai India gi Republic Day Independent Day gi thorom khudingba miyam saruk yaroi boycott tawgani hari Zati amakak nungairaga Manipur asi nungaiba santi leiba lamdam ama oiroidabana zati khudimakna punna nungsi chanana leinaba hotnabada punna daita lofam thoi haina wangkhai assembly constituency MLA Thangjam Arun Kumar na phondokre wafam asi namdulong development committee gi community hall sanga bagi thomga mai leina mahakna phondokhibani namdulong development committee na sinduna pangthokpa thorom aduda MLA Thangjam Arun Kumar, ex-minister Okram Henry, former deputy mayor Maibon Paumai, Namdulong Development Committee gi chairman secretary Kunbuna Singba Mioy Kayana so Yakiwatram aduda MLA TH Arun Kumar gi Makedagi Namdulong Khulgi Gangai Thoramda Sinanaba sound set amasu kusinaki MLA TH Arun Kumar na hai Kendra gi development ama Purak Bahaiba si Kendra gi Mihut Singhi continuation process ni mahaki tungda lakpanasu amuk tohogadoribani lambigi matangda kumal lampaki maning thangba namdulongi oina man lambi oiriba asisu concrete road sem bada yaure concrete road sing sembagi thabaksu Tamenglong dagi chief minister na jatra hunduna athubada haudotlagani madugi matung wangkhai gi mafam ayambadasu yauriba concrete road sing sembagi thabak asi mapung fana
ꯍꯧꯅꯅꯕ ꯊꯧꯔꯥꯡ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯂꯣꯏꯅꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖ ꯑꯣꯏꯅ ꯀꯦꯟꯗ꯭ꯔ ꯄꯨꯝꯕꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯁꯤꯡ ꯊꯥꯟꯕꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯧꯖꯤꯛ ꯐꯥꯏꯅꯥꯟꯁꯇ ꯂꯩꯕ ꯑꯁꯤ ꯍꯦꯛ ꯌꯥꯔꯛꯄꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯒꯅꯤ ꯅꯝꯗꯨꯂꯣꯡꯗ ꯑꯪꯒꯟꯋꯥꯔꯤ ꯁꯦꯟꯇꯔ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯇꯥꯟꯅꯔꯒ ꯊꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯗꯤꯕꯦꯂꯞꯃꯦꯟꯠ ꯍꯦꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯍꯥꯟꯅ ꯑꯣꯏꯍꯟꯕ ꯆꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯖꯥꯇꯤ ꯑꯃꯈꯛ ꯅꯨꯡꯉꯥꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯣꯏꯔꯣꯏꯗꯕꯅ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯏ ꯐꯣꯡꯗꯣꯛꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯂꯩꯃꯄꯣꯛꯄꯝ ꯀꯕꯤꯆꯟꯗ꯭ꯔꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 5,000ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ AAAꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯩꯁꯥꯕꯝ ꯖꯧꯗꯤꯟ ꯑꯦꯗꯚꯥꯏꯖꯔ ꯄꯨꯈ꯭ꯔꯝꯕꯝ ꯄꯥꯟꯊꯣꯏꯕꯤ ꯂꯩꯃ ꯑꯃꯗꯤ AATMꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯇꯦꯡꯕꯥꯡꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ AATMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯆꯩꯁꯥꯕꯝ ꯖꯧꯗꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯎꯃꯤꯗ ꯐꯥꯎꯕ ꯈꯨꯠ ꯊꯥꯕꯁꯤ ꯌꯥꯅꯤꯡꯗꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯈꯤ Manipur State Shumang Leela Council Sinduna Chahi Khudingi Pangthoktura Lakpa Kunma Thorak Suba Shumang Leela Ningtham Kumai Lisingani Kumari Ngasidagi Hodokre Ngasi Hodokpa Namitki Nupi Shumang Leela Alternative Theatre Group Na Sanaba Aikhogi Yum Haina Mingtholba Leela Asi Utki Palace Compound Laiba Iboyama Shumang Leela Sanglenda Pangthokiba Ningtham Kumai Hodokpa Thoram Aduda Manipur State Planning Authority ki Deputy S. Rajan Langthawal Assembly Constituency ki MLA Karam Syam Amadi Manipur State Shumang Leela Council ki President Laisham Tombana Athoiba Mithunglen Singh Oina Saruk Yaki Tangkulumdoi Fawwa Chathagadoriba Asida Punna Leela Kunmari Utkani Nupi Leela Taramdoi Amadi Nupa Leela Taramathoini Thorom Aduga Mari Leina Manipur State Planning Authority ki Deputy Chairman S. Rajan na Chief Guest ki role piraduna hai hokiba chahi gi me ahumdagi hauduna ngasi fawwa chathariba lan asina miyam pukning laitana hingba ngamdringai cherak asida Shumang Leela gi ningtham kumai asina miyamda aphaba wakhalon piwa ngamba oirisunu haiki National Education Policy 2020 Narendra Modi na puthokiba aduguma National Education Policy da aikoi pikliba angam singna aikoi nursery dagi na hayeng a graduate amasi master loira bawda aikoi Nakal Amromda Ningtham Kumai Hodokpagi Thorom Aduda Saruk Yakiba Langthawal ACG MLA Karam Syamna Phongdorpada Mamang the Pangthokpa Shumang Leela Kumai Singda Leela Yengba Lakpa Miyoi Singna Leela Sanafam Mafam Adu Yamna Chinkhibani Adu Ngasidagi Hogodoriba Kumai Asidadi Mi Yamna Tinba Uba Pangdribasi Hauzik Manipurgi Oiba Phibam Asinasu Oibayai Aikoi society Sida Kari Chetnari Haibadu Shumang Leela Sanariba Singna Leela Oina Sanaduna Miyamda Uttuna Lakpada Natana Mioiba Ekoina Loksin Bayaba Loksin Kaya Amasu Piduna Lakli Hainasu Hondoki Manipuri Prajana widely say politician doing it. Kan itu berkuji Prajana widely say jadi memang tu orang nangin tu bermata ini MLA Minister Ebangai Bersing
ꯍꯥꯏꯗꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 2022ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯒꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯈꯥꯕꯩꯁꯣꯏ ꯌꯨꯅꯤꯠꯀꯤ ꯍꯋꯜꯗꯥꯔ ꯂꯝꯁꯥꯡ ꯑꯈꯥꯝꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯁꯥꯏꯂꯦꯁꯣꯔꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅꯅꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ SP TS ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ OC ꯕꯤꯕꯦꯀꯥꯅꯟꯗ ꯁꯤꯡ ꯌꯨꯅꯤꯠ ꯑꯁꯤ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯠꯄ ꯁꯥꯏꯂꯦꯁꯣꯔꯒꯤ ꯃꯤꯇꯝ ngasi ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯂꯝꯁꯥꯡ ꯑꯈꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄ ꯑꯗꯨꯗ ꯁꯥꯏꯂꯦꯁꯣꯔꯒꯤ ꯃꯤꯇꯝꯗ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯄꯥꯊꯣꯛꯂꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ SP ꯀ꯭ꯔꯤꯁꯅꯇꯣꯝꯕꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯍꯋꯜꯗꯥꯔ ꯁꯥꯏꯂꯦꯁꯣꯔ ꯑꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯆ ꯇꯧꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯆꯍꯤ 2022ꯒꯤ ꯗꯤꯁꯦꯝꯕꯔ 5ꯗ ꯃꯣꯔꯦꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯜꯂꯛꯄ ꯆꯍꯤ 2023ꯒꯤ ꯖꯅꯋꯥꯔꯤ 18ꯒꯤ ꯑꯌꯨꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥ ꯉꯥꯛꯄ ꯑꯃꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯈꯤꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯅ ꯃꯤꯇꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯕꯅꯤ ꯃꯤꯇꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯅ ꯁꯦꯝꯕ ꯍꯧꯈꯤꯕꯅꯤ ngasi ꯃꯤꯇꯝ ꯑꯁꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯝꯂꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯣꯟꯗꯣꯂꯦꯟꯁ ꯃꯥꯔꯆ ꯑꯃꯁꯨ ꯆꯠꯈꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯏꯂꯦꯁꯣꯔꯒꯤ ꯃꯤꯇꯝꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯥꯏꯈꯨꯝ ꯑꯁꯤ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA S Rajan SP TS Krishnatombi OC Vivekananda amadi Special Commandogi timna punna hangdokhi amadi laikhidrabagi mitamda lai pareng kattuna ikai khumnabusu utkhi laikhidraba Salesor asi ingkumja 1934 March amada T Babu amadi Amu Masagi macha taret ki manungda atombo oina phangjakhibani mitam aduda mamagi mathada pothajabani Salesorgi thaunana tungi mirolna oihorani mathauda kathokpa mathauna leiba Manipur police ni haiba wahai sing thari hojik mahaki loinabi amadi macha ani lehori scientific cultivation and utilization of maize in Manipur haiba hiramda numitaruni chupna chathagadaba training program ama AICRP Maize Central Agriculture University amadi ICAR Indian Institute of Maize Research Ludhiana Sindura College of Agriculture Iroi Shemba Kaugi Conference Hall ngasi dagi hodokre ngasi training hodopui thom aduda College of Agriculture Kaugi Department of Soil Science ki Professor Indira Sarangtem College of Agriculture Kaugi Din in Charge Professor and Bajendra College of Agriculture Kaugi Department of Agronomy ki Professor K.S. Ibohol amadi College of Agriculture Kaugi Department of Biochemistry ki Professor Lokesh Namaru eba Mioy Singh oina saruk yakhi Professor Indira Sarangthemna Lawmi Singhna Lawrok Pantha hek loikhibaga lawpham singda tongan tongan ba makhal gi chujak sing thaduna pothok marang kaina pothok tuna chinjak tu pan tangdaba lamdam ama oihanbada natana lamdam asi selmit lon phagat hanbada chauna mateng oigani haikhi mahakna makha taraduna ngasi training asida yawriba farmers singna training asidagi kanaba kya lobiduna mai pakpa farmer amamam oiminasi haikhi tungda management of aflatoxins in maize haiba book amasu release tawki Seva Bharati Manipur amadi Fangantawi Sakhaga kusumnaduna Sugnu Kendra amadi Kumbi Kendra ki akoibada leiba relief camp singda ningtham thada darkar oiba blanket sing yanthopagi thorum ama pangthokre thorum asida kaksing amadi Thaubalda leiba Seva Bharati Manipur gi Thomi kaya su saruk yakhi Uripok apunba lub amadi uripok nopi apunba lub ki lising makhad jeribam ge bo bekra police station gi manung chana leiba jakuradhor da angang ahum amadi nopi ahum punna mioi tarupu marku ki jo terrorist sing na faraba matung minung silaitana hatkiba aduda chenaba sing phaduna ahak pachera pidriba fawba sangsilakpa
khutang chara henbui khongjang ngasiga thana numit yankhai thoni surakre nupi angang hatpa mihatpa sing phabiu amari nupi angang faraga hatkiba aduda sagotliba kuki jo organization punapu lona yadaba organization sing ni haina lautopiu haiduna khutang chara henduna khongjang sangchilakpa asida ireicha punamakna sogatpiu haina uripok apun baluk amadi uripok nupi apun baluk ki maikaidagi miyamda apil torokli uripok canteen crossing da chathariba numit yankhai thoini suraklaba khutang chara henba aduda uripok gopal jilerak hawam koluk club amadi maira paibi langol game village zone 1 to 3 punsi lekai punsi khul punsi loki club amadi mara amasung uripok sorbon thingal CDS club amadi maira paibi singna saruk yaduna chathaki Manipur University da appellate tawduna lairiba college singi mahiroigi mikal tawbidabagi mayokta college sing makhatana yanaba ama puraktriba fawa ngasidagi thinginkhre hairiba college sing asi hanglamba thoklabadi maduda thorakpa afafatagi tekchak khudingmak masa masana pujagadabni haina standard college da tamliba mahiroi asyam vivekars na phondokre ngasi palace compound laiba Maharaja Bodhachandra College da Pami Singa unabagi mifam amada wafam asi phongdokladuna Bebek Rajna makhatal dun hai DMG University gi makhada laiba Constituent College mangagi union election hayeng pangthok nanaba hotnari aduga Manipur University appellate tawduna laiba college singi mahirogi mikhal pangthok naba kyarak hana mari leinaba singda taksinduna laklabasu ngasi phawba thabakta onthok piraktaba asina maram oiduna MU gi makhada appellate tawriba college sing ngasidagi matam kaktana thinginbagi khongjang changsinbani karigumba hariba college sing asina thong hanglamba thoklabadi maduda tholakpa afafatagi tekchak pomba thong hanglamliba college aduna pugadabni amadi state asida laiminariba college singi marakta achan mirai naibagi thong asi yaningde maram aduna mari leinaba singna athumatamda hariba college asigi mahiroi singi mikhal pangthok nanaba hotnabada yananaba ama puraktriba fawa college sing asi hangkhiroi hanso phondoki koi press meet isinaw ji ko jaraga koi college ta MU gi makhada leiba college khudima ngasidagi khudaktagi oina shut down tawjare haba wafam asi koi thamjari aduga makhada rakda koi gi college ta MU gi makhada leiba college singa koi gi haijari waji tabidana karima college hangam taragadi maruda tholakpa afabata daita punama koi college ki authority singa amadi principal singa kubigadam ni haba wafam asi koi thamjari apunma college ki oina koi masigi ware basi notice thok tribogi oina dum chatharagani Registration of Electoral Rules 1960 ki matung ina 36 wabagai amasung 37 Kaksing Assembly Constituency singi amendments to the draft electoral rules January amada sem sabalore inspection tawbining basingna Kaksing DC complex da lakpirga electoral registration officer ki office tagi natraga official website of the chief electoral officer Manipur dagi yengbiraba yagani haina ERO Khirananda Pina Thaturok Pacholna Kanglakli Chhattisgarh ki Bijapur district da Mayus Singna improvised explosive device ID siznaduna lami gari ama pokhai handuna jawan Nepal amasung driver ama hatkre Buster region gi Kutru da operation ama chatharoraga halakpa jawan sing aduna tongba Scorpio SUV adu ID siznaduna pokhai hankibani thodok adu nungthil pung 2:10 mangarom taba adu aida thokibani ngasigi thodok asigi mamangda security forces na Chhattisgarh gi Abu Samad region da nupi ani yauna Maoist mga hatki automatic weapons AK-47 amasung self loading rifles SLR khar supangki ngasigi thodok adu da laikidraba security personnel nipan adu state adugi Maoist sing laksinanaba semkiba district reserve guard kini Maoist na dominate tawba area sing dasu security forces ta Maoist sing na attack chathaki hari Chief Minister Vishnu Dev Sai na thodok adugo kan yaningdaba phondoki amadi laikhidraba singedaba awawa phondoki mathwai katkhriba thona farabala mising yopamda ikai khamno ulli nakhoina thawai katkhriba adu arembada khak mangloi nationalism bo muthatnanaba government thorang pumba lokhatkani haiki
leibak asidagi Maoising lising ani kuntaruk ki March faubada lauthok khigani haina Union Home Minister Amit Shah nasu phondok khiba laikhrabani. Pakistan Afghanistan the air strike chathakibadu leibak manungi asoibasing atopada taisinhanaba chathaba lalongni haina Indiana yaningdaba phondokre terroristing lotuna leiba Afghanistan yung from kharada air strike adu chathakibani haina Pakistan adi phondokhi media report ki matung inadi air strike adu maral lejidraba nupi angang yauna miyam da target tawduna chathakibani hairi maduda mamal yamlaba punsi kaya manghankhre maral lejidraba miyam da chathakiba attack adu aikoina kanna yaningdaba phondokli haina external affairs minister gi wangangloi Randhir Jaswal na haiki. Aroibada maroy pau amuhanna Manipur Press Club ki yang khairak suba foundation de thorom pangthokre. Commercial product of utongari haiba hiram da namit nini sathagadaba training program hodokre. Kunmat hoirak suba Shumang Leela ningtham kumai lising ani kunmari hodopoi thorom iboyai ma Shumang Leela sanglen da pangthokre. Loinana Chhattisgarh da Maoising na ID sinaduna Jawan Mapan hatkre. Ngasigdamakta di PAODAM pijaba matang asida loisinjare mijang tabirba khwai puno ko amuka hanna khurumjari.